KUMJA Englishing amaga chamapan kundagi immigrant amadi refugee sing LAMDAM asida CHANGLAKHIBAGA mari LEINABA document sing YAOBA the Implosion Haina Mingthonba Lairik among Ngasi Indigenous People Forum Manipur Ipfm na Shillaga Hounabi Matung ina Phongdok-Khre Manipur Press Club ta pangthokpa Lairik Phongdokpagi thoram aduda social activist Rohan Philem Ipfm gi president Asang Kasar Imphal Naga Forum gi co-convener Athon Gangmai Manipur Naga Youth Organization gi president Thongtringam Kaithang amadi imagi mairagi president Sujatana maru oiba mitunan sing oina sarudakhe thauram aduga mari leinana Ipfm gi president Asang Kasarna hai Manipur gi yelhau furup singna atopa furup singa matam kayagi mamangdagi nungsi chanana himminaraka lakhibane adubu khanghaudana immigrant amadi refugee sing changsilakpadagi furup masal gi marakta awaba kaya mayokna halakle asigumba thawong sing ase mayek singna khanganabagi pandamda Ipfm na lairik ase phongbane Mamang da LAMDAM asida kundaminariba furup singi marakta lainariba marida yunfam oiba silent invasion Haina Mingthonba Lairik amasu phongkhrabane ngasi phongliba lairik asida su KUMJA Englishing amaga chamapan kundagi Manipur da lona changlakhiba immigrant amadi refugee sing history leingakna thokhiba order amasung notice sing yauna maru oiba document kaya tasin khomchinjana lairik asida yaholi haina su ahna makha tana Phongdok-Khre 1973 da MP Pokai Hokipna MP wearinge da refugee singi paisa se khara pikmale budget da khara hapio haibagi aduma later aduga manaba mayam chief secretary na thokiba mayam do akoina thikalle hairaga Manipur archive tigi atotopa sources tigi laure hairaga punamak tu punsalaga akoigi Manipur da refugee singse sumaina leirami naini sumaina changlai aduga kampopi da sadar his se kamaina khunta kiba kamai lakhiba haibigi maramda iraga akoina mayam do khara khomjale hairaga andak akoina governor da memorandum pisan kiba akoigi illegal immigrants identify tobio extend tobio haiba kumba Delhi da akoina any cookie tribe ase lothopio haibagi National Commission for ST da haikiba punamak asigi mayam ase compile tawraga collect tawrai hairaga uthokjaba adumba tokumaini aduna the Implosion haina akoina title se thongmani mase Indigenous People Forum Manipur na publish tawmani